Tronglaobi awang laikai da kuki singna kapsilakpa bom na panbadagi soktuna Ras Medicity gi ICU da laikatnaripi oinam ongbi binita gi fibam Chief Minister Yumnam Khemchana yengsinkhre ngasi ayuk Chief Minister Yumnam Khemchana Ras Medicity da chatuna sokpagi fibam madu yengsinkibaga loinana lengakna pangba yaba mateng khudingmak pangani haibagi thajaba piramle hairi Maragasida MPCC ki President Okram Ibobisu thogdok thokpham aduda laktuna yengsinkhre hairi Tronglaobi awang laikai da bom gi attack chathaduna chahi nauriba angang ani mi hathina hatkibagi thawong adu yaningdaba phongdoktuna mafam kiyada irang horakre thogdok aduna maram oiraga Imphal gi khwairaman ima kaithel yauna tampakta leiba kaithel ayamba thong hangna kidre school college thong lonakre mafam kharadadi khoisaunaraba miyam lambi da thoraktuna tayar mai thabana chingbagi khongjang changshinba hokre Tronglaobi awang laikai da bom gi attack chathaduna chahi nauriba angang ani mi hathina hatkibagi thawong adu Home amasung Yas ki Minister Govindas Konthawjamna akan mamongda condemn tawrakli Minister Govindas Konthawjamna social media da thagalakpa post amana hai tamthiraba thodok adugi matangda hojik investigation chathaba hokre mathau taba khongthang khudikmak lokhatuna mara laiba sing khangdoknaba amadi achumba wail phanghanaba hotnari laikhidraba singi imung manungna thengna horiba awabadasu saruk yari haina mahakna makhatana phongdorakli